Mayam Bukrumzari Adom Yengbiribasi Impact TV ngasi akhona akhanna World Hepatitis Day 2024 Gammari Lainana Puzaragliba episode Puzaragliba program asibu mieng tabiriba khwai khudingmakpu ahanbada ai joysuation mataram nokchari Mioi bagi hakchang gi kayat singi manungda liver maitilonda kaleja liver gi function mai gi mathawasi yamna chawi aduga hogzik Manipur da malemda liver ga mari leinaba laina sing asigi case si nong ge dum hengalakli Manipur da su liver gi oiba laina mayam ama lei aduna ngasigi program asida khoina akhanna yamna special oiba expert doctor guest ani pudan lakchari doctor ani dagi akhoina liver ga mari leina ba kari laina lebage masi karam na ngathokadage aduga lenga ki oiba or Manipur da akhoina layenge haiba taragadi karam makhan gi test lebage screening lebage karam makhan gi free medicine facility lenga na piri bage haiba mayam du khangminasi ngasi gi akhoi gi expert guest na ahan bada Dr. Karam Romeo Singh gastroenterologist professor of medicine RIMS Hospital dagi Dr. Butaram Nokchari. Thank you. Koi ani suba expert guest na Dr. Rajkumari Rosie, Senior Public Health Specialist, Directorate of Health Services and State Nodal Officer, National Viral Hepatitis Control Program. Dr. Butaram Nokchari. Ngasigi akhoi program discussion ho Dr. Basi ai ahanbada Dr. RK Rosie lakchagi State Nodal Officer National Viral Hepatitis Control Program. Dr. Chahi asigi timzi it's time to act, it's time for action haina hairi aduna hepatitis day gi chahi asigi tim asigi nunggi oiba magi meaning do hana thambiu aduga Manipur da hepatitis ki case se kaya mukti leibage masi hagalak libra Kamain to ribagisi situation tangju khatambi yani thamzage akhoi chahi khudingi July gi tang kunipana se World Hepatitis Day haina observe tawe ko si tawbagi maram chishu akhoina masigi yam mayam na kinariba khoi hepatitis haidana mayam na zikinariba A B C D E na leidba sigi manungda B amadi C asi yam na kinai Hairiba hepatitis B gi virus asi puthokpiramba aduga loina na masdigi ngakthoknanaba vaccine ju puthokpiramba Dr. Blumberg maki mapok numit ase nisingbo oina akhoina World Hepatitis Day haina palana si tawribani aduna palana si sahi khudingi theme amamangi makhada pangthui kumsi sahi gi oina somasuji haibiriba it's time for action haidana suna thambiri nasigi nungdi oibu wafamdi individuals khudima academy pung khudima community da laiba mioi khudima aduga government amadi politicians sing asi khusaminare hairaga akhoi elimination of viral hepatitis by 2030 haidana sustainable development goal gi makhada thamiba target asi yominana ba khusaminaduna chaminaduna hairiba virus asi khoi world gi haibadi global dagi akhoi muthatminasi haidana thamba wafamni aduga masina khoi kari haibalona amu haijaba taragadi akhoi mipum khudimakta viral hepatitis singse khoi magi testing yamna laina phanghan biba aduga magi treatment fazana phanghan biba aduga loina na stigma haibdi migu hanthane yeba sigi wakhalon singase ko hananaba adugi pandamni thambiriba se aduna hairiba singasi toraba kanda stigma hantaraba kanda da mioi singasi tholakani aduga mioi singasi na tholapa taragadi aphaina akoi pandam ma leizariba haibdi early diagnosis and treatment masi akoina pangthok sabanga magadi sushoidana hairiba laina asidagi thole iba complications mayam dagi shihaliba adigi na haliba se karma kaidi ngakthokpa ngamgani haina admaina thamjaningi aduga somna haibiriba akoigi Manipur gi lainga kise sigi makhada kari karam famda leibagi haragadi akoi in the year 2018 Ministry of Health and Family Welfare Government of India gi makhada National Viral Hepatitis Control Program se launch topiki aduga Manipur gi oina di amase program se roll out topasi 2019 dagin haizari Dr. do Manipur case ti kamuk leibage magi chance hosik phobada phaina Manipur da hepatitis C gi screen tawjagi base 2,40,000
500 kumba khoi de main tawzare adugi manung si se ko 9100 kumba positive oi aduga masigi manung da khoi na hoji treatment akhoi gi program si horak pada akhoi gi lairiba facility service provide tori bam sing da phangjaba sing sini ko adu hoji bang de treatment ase akhoi 5650 kumba akhoi mioi hidak sarga lairi haijani aduga akhoi na amu hepatitis B haijaba taragadi masigi program ase na Manipur da 2021 dagi roll out to ba hoje hairiba masi phase manada akhoi ministry dagi haibirap matungna phase manada masi akhoi na roll out to zai aduna 2021 dagi na hoji phawbada akhoi na hepatitis B screen tawzaba ase 2,41,400 kumba main tawzai aduga akhoi hepatitis B na swalaba positive oirba missing asina 3,450 kumba adumaina leizai sigi manungda akhoi na hoji phawda treatment hawzari si 860 kumba se akhoi maina treatment tawzarga aduna de hoji Manipur da akhoi na kyamu yamna narage na haiba taragadi akhoi na 9,100 kumba sina hepatitis C aduga 3,450 sina hepatitis B aduga laying duna lairiba hoji hoji adumba sing aduna akhoi gi saina thamjagi ba figure do aduni hana thamjagi Anyways, Doctor, my question is here, Dr. Karam Romeo Singh, gastroenterologist, Professor of Medicine, RIMS, Dr. Lakjagi. Dr. Rosina Supanbiri, my hepatitis ki makan tong atongan lebese. My makan singze A, B, C, D, and E. C, Z, gimatang the Kratambiu, Duga, Ziki, my tongan but types miams, quite like sati, was the Karambano, Duga, miam, the quite kinaba, Sina Karambano, Swiss Katambi. Viral hepatitis harega khangnariba A, B, C, E men wana D India da lete na koi concern wari sidi mari sida A ga E ga D chronicity lete haibadi virus si na haktang da kuina leibungam de ma na infection taramaga su matom da phaba natraga na mi khara da acute liver failure tawgati yawi especially hepatitis E se madi pregnancy manungda infection leragadi mortality 20% ni adi yam re aduna pregnancy manungda saba thakpa section ma phai A ga E ga sina kaino contaminated food andraga hen hygiene phatabadagi ising dagi cha na ba food hygiene phatabadagi yawge ba aduga B ga C ga sina blood product adagi sexual growth tattooing gumba sungbadagi thopani aduna B ga C ga ani sang almost adum mai ke kaino sim manai mai features si B ga C ma chronicity di C ne heli B dagi khitang adubu ani mak virus dina hakchang manung changraga yam silent oina yam kuina laira matungda sahi 31 natra kun gi matungda liver da cirrhosis natraga liver gi cancer thola payai C hai dina hepatitis B natra C na ba khunimak liver cirrhosis natra cancer tawbani habidi nate 15 to 20% mi chama da drama da ina kun bawda cirrhosis tawpayai aduga amna in ani gi difference na matam amadadi C sina hena yamna lu na lawnarami ngasi dagi chahi tara trama gi mamanga karigino habida C Western country da quite naba viral hepatitis makanamani aduna magi na sahi kharasida yamna phaba hidak yam to thokre research me am tawraga aduna yamna viral treatment si yam phajana tawre aduna magi prevalence su handagre B gi di khujik su adum yamna prevalence yam chawri yangna matumba 70% gumba sina B oi 30% sina C oi koina pull up infection si yengan sida aduga B gi na yamna magi positive aspect yenga na magi the vaccine lei koina prevent oba yawa aduga mother to child transmission yam high oi si preventable oi hepatitis C gi di usi power the vaccine lei tri aduga magi di vertical transmission haibadi anganga changi chang si yam ni mi B dana 90% mu oi aduga C da di 5 to 10% gumba vertical transmission tawu yai kanana sati bagi hairagadi ani makta manana du liver sol B decision E ga di kaya sati da ba
Ezu esina khoina ngang oring de jaundice to busing se ayamana ingak tani si chaba thakpa khut hamba food hygiene sum phatabadagi mahik si changraga sopa hepatitis makhanamani adu magi phataba mortality hargadi milising amada mi amagumada liver failure torpa yai natragadi mati matomda jaundice kara tawramaga adu matomda phajagi adai doctor hojiki hepatitis ki magi virus sina akhoi liver da changra matungda infect tor matungda mana kamaina sokhan banu magi si kitang thambi ana liver da changra kanda liver gi cell hepatocyte si inflame to hole and inflame to orga sum acute inflammation di loinamak a b c d isu to bai aduga b ga c ga na tapna some inflammation si chronically sang na tawragadi liver manung da fibrosis tawrakani fibrosis tagi hinkalaga na cirrhosis da lakadu Doctor Hozik you thakpa sing di liver nagali kan haibasi madugi liver nabaziga hepatitis nabagi risk chu wang behin browse you thakpa mi sing khoina keno gi hepatitis b ga si natural history yeng kan nai ngasai jo hepatitis pan re ko sahi trauma na tra kun changi haina adu hai mi sina alcohol sin ba natraga non alcoholic fatty liver disease laiba adu mo oiraba natraga HIV patient oiragadi magi natural history jamna samjal le hai sahi tara da cirrhosis lakpe ai punna yauragadi comorbidity te le okay Dr. Rozi da mulak chage Dr. Rozi Manipur da hepatitis B C case myam leire duga Manipur gi site gi lenga ki mi makhada around 800 te dum treatment haure na doctor thambiri ado hozik screening chathaba matam da Manipur da karam mafam da magi free screening gi facility leibage aduga hidak langthak chu dum free da pibi bra habdi I know some patient liver naba ado moina hidak sim mani am tangi leiba ngamde hana maina wakat pazu mayam thengna jarba Dr. Soy ka thambiu lenga ki kari mateng leibagi soise thamjage akhoi hoje ainang sai haizer kharba 2019 onwards tagi akhoi hodok sar pani hairiba treatment se aduna hozik leiriba sida akhoi district tara turk se si makta akhoi treatment centers adana loina thamjare loina na district akhoi testing centers leijeba aduga rims amadi jenims ani sida shu treatment su lei aduga screening centers diagnosis ki habidi viral load test obuna sing asi facilities loina thamje haibe sing asi national viral hepatitis control program gi makada lemna akoina mipum khuding nakta phanghanjai aduga ji hairiba hidaki hairigasu hidaki hoje hidak su piba aduga testing su toba mafam sina akoi taragani pansui rims jenims si yauraga ko aduga infal east west da rims jenims sina akoina makoisi model treatment centers hana kauzai aduga atopa infal east west da koigi CH wangoi da ama aduga sawumbung PAC da ama akoi smaina treatment centers leijai aduga hairiba atopa limhoriba district singse sigidana moigi leiriba district hospital leiba mafam dana kudingmak district hospital kudingmak da treatment ase hida langtha amadi testing free da phanganjai aduga koigi nauna create torokiba akoigi district kharase samnarga noni kamjong adagi akhoi jiri na chingba sing asidadi moigi district hospital mak leitabani na moina identify toba adugumba CIC na traga PAC haijda akoina phanganjai hairiba hidak langthak amadi screening chingba sing ase lemna the doctor hozik Manipur gi irang zulai banina sumaina manung hanjinba or anoba district sing da hidak se yauna bo hotna bada khudong cha da badi thengna bibra kamai tawge hozik ki situations da thengna jai masi akhoi da natana department khudimaki waina karinba potchei thadokpa asina chingba sing as da akhoi adummak thengna jai adubu akhoi gi khwaidagi hena wana thengna jaki ba si hariba koi hoji irang yamna kaliba ko churchampur naching churchampur se masi khar thengna je adubu akhoi ge lenga ki makhada ningthina yengsen biduna akhoi ge hariba si challenges khara leiraga su hidak langthakti akhoi adu yohonjai kampopi adagi technopal amadi hariba kaino singse churcham jiribam su akhoi adum yohonjai aduna hidak langthaki di akhoina watana ba adum sinjai aduga loina na karimba akhoi testing gi hariba facility hoji mogi
ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯀꯣ ꯂꯥꯛꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯕ ꯃꯇꯧ ꯀꯔꯝꯅ ꯌꯧꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯏꯚꯟ ꯖꯤꯔꯤꯕꯥꯝꯒꯤꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯐꯥꯎ ꯄꯨꯏ ꯍꯥꯏꯕ ꯍꯦꯂꯤꯀꯣꯞꯇꯔ ꯁꯔꯚꯤꯁꯇꯣ ꯑꯗꯨꯗꯐꯥꯎ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯒ ꯇꯧꯏ ꯑꯗꯨꯒ ꯆꯨꯔꯆꯥꯟꯄꯨꯔ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯌꯥꯝ ꯊꯤꯅ ꯁꯣꯛꯍꯜꯂꯤꯕ ꯃꯐꯝꯁꯤꯡ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯈꯥꯗ ꯃꯣꯏꯅ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯅꯕ ꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯗꯤ ꯑꯗꯨꯝ ꯌꯧꯍꯟꯖꯩ ꯑꯗꯨꯅ ꯐꯪꯍꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯅꯤ ꯗꯩ ꯗꯣꯛꯇꯔ ꯍꯧꯖꯤꯛ 2030 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯦꯄꯥꯇꯥꯏꯇꯤꯁ ꯁꯦ ꯏꯂꯤꯃꯤꯅꯦꯠ ꯏꯔꯥꯗꯤꯀꯦꯠ ꯇꯧꯕꯒꯤ ꯄꯥꯟꯗꯝ ꯊꯝꯂꯦ ꯑꯗꯣ ꯍꯧꯖꯤꯛ 2024 ꯆꯍꯤ 3 ꯈꯛꯇꯪ ꯉꯥꯏꯔꯦ ꯗꯣꯛꯇꯔ ꯗꯩ ꯈꯪꯖꯅꯤꯡꯕꯁꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯅꯨꯡꯗ ꯆꯜꯂꯤꯕꯁꯦ ꯑꯩꯈꯣꯏꯅꯗꯤ ꯃꯤꯆꯝ ꯑꯃꯅꯗꯤ ꯑꯩꯁꯤ ꯑꯦꯔ ꯕꯤꯔ ꯁꯤꯔ ꯀꯩ ꯅꯥꯏꯅꯣ ꯈꯪꯗꯕꯅꯤꯅ ꯇꯦꯁꯇꯤꯡ ꯆꯠꯄ ꯃꯇꯝꯗ ꯑꯦꯅꯤ ꯄꯦꯁꯦꯟ ꯋꯤꯠ ꯂꯤꯚꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯆꯠꯀꯗꯣꯔꯤꯕ꯭ꯔꯥ ꯃꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯅꯨꯡꯗ ꯀꯣꯟꯁꯤꯜꯂꯤꯕꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯍꯦꯄꯥꯇꯥꯏꯇꯤꯁꯅꯣ ꯁ꯭ꯋꯥꯏꯁ ꯈꯇꯪ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯃꯈꯥꯗꯗꯤ ꯑꯩꯈꯣꯏꯅ ꯀꯚꯔ ꯇꯧꯖꯔꯤꯕꯁꯦ ꯍꯦꯄꯥꯇꯥꯏꯇꯤꯁ ꯈꯨꯗꯤꯡꯃꯛꯅꯤ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯃꯈꯜ ꯃꯉꯥꯁꯦ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯔꯣꯃꯤꯌꯣꯅꯁꯨ ꯐꯖꯅ ꯊꯝꯕꯤꯈ꯭ꯔꯦ ꯃꯗꯨꯗꯤ ꯗꯤꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯐꯪꯗꯦ ꯍꯥꯏꯅ ꯑꯗꯨ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏ ꯐꯪꯖꯗ꯭ꯔꯤ ꯑꯗꯣ ꯍꯥꯏꯔꯤꯕ B and C ꯁꯦ ꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯁ꯭ꯀ꯭ꯔꯤꯅꯤꯡꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯊꯖꯔꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒ A and E ꯍꯥꯏꯔꯤꯕ ꯑꯅꯤꯁꯤꯃꯗꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯅꯥꯗꯦ ꯍꯥꯏꯔꯤꯕ ꯃꯣꯏꯗꯤ ꯏꯄꯤꯗꯦꯃꯤꯛ ꯐꯣꯝꯗ ꯍꯦꯛ ꯂꯥꯛꯄ sanitation related over mane chaba thakpa contaminated food adagi khoi hand hygiene sai bigre adagi khoi amang asoi sing se phajana mafam chana mission bidaba khoi sing sida mahik se yauraga ising da kai da sokhiduna ko aduna amu khoina thaksaluba chasaluba dagi sumaina sandorpani haiba masi sina khoin waterborne disease aina khangi haijariba aduga khoi haiba B and C masi di khoina bloodborne disease ne ba e dagi launaba aduna magi launabado adugi matungina अखोइना इन्फेक्शन से कंट्रोल तो बसे कोई तौजरी ने हाइरबा अदो हौजे हौजे की वइना दी हेपेटाइटिस बी अमदी सी गी अखोइना मफम खुदिंग मक्ता टेस्टिंग गी फंगहनजै अदुगा ए एन ई जे हौजी बाउदे कोई फंगजेद्री अदुबु मोइना कइ बनारक तारगदी मदुगी टेस्टिंग किट सी अखोइना मदु हौजे हौजे लेदना दी लेजदी आजेबा अदुबु नारा अगदी मदुदा संगिबा अखोइगी खरसा हाइतारेने सानुक्सा से अखोइगी वायरल हेपेटाइटिस कंट्रोल प्रोग्राम नि मखादा हनजन बई यागनी हारिबा अदुगा मागी ट्रीटमेंट एज सच सी हिदाक से सारगा फनी हाबनते सिम्प्टोमेटिक ट्रीटमेंट नेबको एगे ईगसे अदुना मदुगी मोइगी लेहौ तोरगना लेहौ फननबा अतुपा लेना यावरगना मदुगी एंटीबायोटिक न चिंबा दरकार लेरे को अदुमाइना तोरगा तोरपसिंग अदुगी संगिबा हिदाlang थकी पैसा से अखोइगी सिदा 1 लाख ग्रांट अम थंबिरे हारिबा वायरल हेपेटाइटिस कंट्रोल प्रोग्राम नि मखादा मसी सिजनबा यागनी हाइना सुना नगी डॉक्टर हंदक मणिपुर इकुई कुइदना अनिरक फ्लैश फ्लड अखोइगी इसिंग इचाउगी सिचुएशन मैम थोकिबदा होजिक स्पेशली नागाराम एरिया दा इसिंग जे थुंजिल लैबदगी कनो हेपेटाइटिस ए ई संदोरकद्रा हाइबगी मी पाइनाबसु लेखि अदुना हनकी सिचुएशन सिदैजदा एनी एक्शन और मेजर्स लखकिबा लेब्रा और कनो केस कया थोकिदब्रा स्वाइसे खतम हौजे फावगी वइनदी असुगी सेइस अखोइ IDSP ना अखोइगी डिवीजन अमसु लै हाइजरिबा मोइसिना केस फाइंडिंग मोइगी लेब्रा अदुगुंबसिंदा करम करमबा अनोबा अखोइगी एपिडेमिक और पयाबा लेना लेबगे अदुगुं ngasai hariba sing ichaudigi narpa yaba leina sing mokhoi sing asina koi chat chatuna adum kainu se lobiri hariba moi ga khoi ga si amusman epidemic tholpa kandadi IDSP amadi viral hepatitis control program se koi khusamnana adu subminari bani aduga chachu chamina ga dori bani adu adum bagi case se akhoi da thoidona pirpa leijari kain ba leiba taragadi akhoi shu shoidana hoje hoje shu adum leirapa yai haijariba adu case leitabana maram marga akhoi dadi लेरंबदी याय अदुबु रिपोर्ट तौरक्तबा हाइतारे अखोइगी रिपोर्ट तदी अखोइगी मसी लई हाइना अदुबगी रिपोर्ट से हजि फाउदा लेजदी लेरप तारगदी अखोइ सुशो शोदन मदुगी अखोइगी प्रोग्राम सिगी मखादा लेजरिबा को अखोइ कानबसिंग अदु थमजदनी थैंक यू डॉक्टर कराम रोमियो लाक्चगे डॉक्टर हजि बी ग सी जे ब्लड बोर्न हाइना डॉक्टर रोजिना जो थंबिरी अदु हजि बी ग सी जे सेक्सुअली ट्रांसमिटेड ओइगनबगी अदगी ब्लड तगी ओइबनिना स्टिग्मा जो एसोसिएट तौबा अद स्वाइस रेज द डॉक्टर दे खंजनिंग बसी मसी सेक्सुअली नत्रगदी अतोप करम फॉर्म दगी मागी महिक से संग याबगे अदुगा बिकॉज देयर आर इंस्टेंसेस मी अमजे सेक्सुअली माइना कनो तौबा लेत्रगसु सी नारमे हाबदगी मियामना अदुम तोगाना स्टिग्माटाइज तौबिबसु लेबनिना स्वाइस द थंबियो डॉक्टर मेजॉरिटी पेशेंट्स मेजॉरिटी ऑफ द पेशेंट 40% मुक्ति कमाइना इन्फेक्शन से मोन चंगी गे से खंगदे अदुगा कदाय दगी थोलपनो हाबसु
ꯀꯣꯛꯅ ꯈꯪꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯦꯟ ꯔꯨꯠꯇꯤ ꯑꯩꯈꯣꯏꯅ ꯏꯗꯒꯤ IV drug users kumba maximum narisi Manipur ki zoina Prithvi ki zoina IV drug users natragana men having sex with men moide yam high way Okay. sigi kaino si infection sinaba natragana koina unsterilized surgical instruments in operation tawruba ya semba tattoo tawba sumba myam si dagi tholok pang ngakani masi aduga sam kakpa dasu hygienic oidaba mafamda blade sindana kakpa se sisu yamna virus sigi santopagi maram amoy no doctor hoziki hepatitis B C magi symptoms sisu khara thambiu aduga HIV positive oibagi symptom ga manabra soil ka thambiu manati haibutai ayamana silent ni moisi majority acute hepatitis C B tawbadi lei adu mori pa yam wang de acute ta tawdori si masa sondaba chaning daba jaundice tawba pukna ba oning ba sumbator kani adu majority da di kind symptom utana haksang da dum lei hi ni aduga moina by the time moina doctor da lakan si da di liver se soga ngakta ayam moina lakpa taw koina ui adune koina sigi anaba si ani si yamna lumna lawiba si ai majority khangde marakta atopa maramgi test tok tho bai de operation am taw tare natraga kaino procedure am taw tare haina tawba da khakpa duna kharani majority di khangde ayamba haibasi 90% si masana infection lei haibasi khangjade doctor hoziki magi mahikna dormant on leibaje chahi kayam ne masi 15 to 20 years 15 to 20 years dormant lei ado after 15-20 years dormant or madagi khudakta kamaina maje phudorok pasi gi risk liver sina so matungda liver sina cirrhosis ki stage yor kanda magi hiding daba sondaba complexion cha change lakpa adagi end stage na going decompensated cirrhosis cyber stage na jaundice tarpa puk kangkhalakpa kong pongba gyan mangba e over sumba stage tawrakanda ayamana khangmoin tawi adai doctor akhina matam ma da hoji hepatitis C and B C gi magi awareness lak matam da humang de gi bo sandu e aduna public transport ta tongba bus ta tongba khotba je si hepatitis na rakani kana mi pai ba ju phawna ki swais da doctor gi motham humang chamin na ba thangmin na ba summa de gi santokte masi e natraga blood product natraga organ adi kidney transplant any transplant tawbase adi body piercing tattooing sum badagi ni yam yo phajana sterilized oiba taragadi sandoidaba ado HIV gi virus ti like 10 seconds some seconds expose matam si hai ado masi hepatitis gi virus ti matam kyam mana 10 times kumba 8 to 10 times HIV dagi masakan behen ba atmosphere da hingungam ba okay adu doctor hoji vaccine gi matang da doctor pamida hepatitis C gi di vaccine like 3 vaccine like 3 hoji phase 3 trial di tawri matam khar gi matung vaccine lak pasu ya adu di karam na thokani doctor karam na thokani adi nasai gi risk factor me am do adu dagi prevent taw tare ko adi needle share taw da ba adagi blood phajana kind of test tawraga kapa the sexual practice summe amsi tawraga natragana ina chingnaraba isa se quite probably hepatitis B natra si se narambe ya ina chingnarga di to farigeda lai no di pandas una khanga thuna lai ni liver to kalabu when hepatitis B C se patient si lae tawre B ju like C ju like liver is over high with the art meaning kind of like when palm is the end of the day liver a power liver the doctor hoziki mahik se chahi tara manga dormant on layer me aduga phudore paji last test organ bara phudora pai se mamunda chang tawriba process to tapna taw everyone sum layer ma phatlauna phudora pai wanate aham bada inflammation continuous some inflammation liver ki cells
inflame तौरकदुनी अदगी सुम inflammation सुम हेंकलागदी fibrosis लाकनी fibrosis से सुम हेंकल stage ले fibrosis तसु को 1 to 4 ले 4 दगी दी कोई cirrhosis है cirrhosis की stage से योरगदी liver के architecture से पूरा change तौरे अदगी portal hypertension लानी आदि मा सिंगली चिंगी ई सिंगसी liver द फावर का heart चकदुनी अदु चटपंग मक्तवगी सिस्टम में हम थोलानी अदगी liver मथौ तौबंग मक्तवगी सिस्टम हम लानी स्माइल लाकनी सिस्टम Thank you, Doctor. Doctor Rosidam Lakchage, Doctor Hosiki, vaccine gi matangda amadi vaccine laire, amadi laitri habanina. Vaccines adum anybody can take or kana eligible magi criteria khara lebra masi vaccine. Koi vaccine gi matangda haizara di koi vaccine si mipum khuding mang na lobadi yai ko. Aduga criteria an haiba taragadi hepatitis B already positive oiraga or hidak zaraga leba mi dadi masi gi vaccine se kapagi toidona kana ba फंगदे है ना एक थमजनी अदुना अखोई मसी अखोई मोयसी encourage तो दे अदु कापसु कापते यादे है तारे इसना है दा अदुगा वैक्सीन सी am important ओए अदुगा वैक्सीन सी फ्री दसु हजु हजे अखोई इंडिया गे लेंगा के मखादा मसी अंगाम खुदि मक्ता अमदी अखोई HRG सागी हाई रिस्क ग्रुप अना हाइबदो अदि हेना नागन बमीसी injecting drug users men having sex with men female sex worker na koi na sai tam haizagi basindo adum basingi da muktadi akoi gi high river national viral hepatitis control program gi makhada HRG singi lem na phanghanjari kakso hozare aduga angangi oinadi koi gi universal immunization program sigi makhada masigi immunization 2011 dagi hozagre high river mai dum yaure angang khudimak loina hida koi hepatitis B C 2011 gi mamang dadi akoi khara khara mama pa and aware of missing the private the minor capser me haiba adubu masi amna kana ba madi angang singa se sai so habi kare ko doctor nasu mama de gi macha da sandopa se yamna wangi haidana aduna maju prevent tawna be da makta akoina sai gi haiba vaccine se angang se hek pokpaga pungkun mari gi manunda akoina birth dose ana ama pizai aduga masi immunization gi ko gi makhada ni ko aduga immunization division gi makhada aduga amuk masi koigi ahumlak dose ahumlak amaga positive pentavalent na la e atu atu pa hidak sinsika ko almaina torga dose ahum amaga pi sumain tawdan angang amamamna ko hek popadagina magi kaino sidaisa dose maria se lemna universal immunization program makhada hoje phanghale vaccine je magi kapagi dose se amro khatang kapadori bra natraga booster dose ka zulai bizala hepatitis B gi vaccines akoina masi dose am khatak na te kapise dose ahumna saraga masi akoina complete dose ko one complete dose an high ko so ihan han bada akoi hoje akoi India da chatnari ba ko masi schedule se haizaba taragadi akoina 016 haina ko is main thamje 016 means masi kapase akoina 0 dose an hairani ko aduga tha ama lerga ama aduga tha taru subada ama smai tawdana ahumla kapase ahumla ke ko kapse sina complete dose an hai madubu akoina 3 doses dose haragadi 3 doses ko adu kapagi moona 016 ana my schedule sina smai leba karigumba schedule se soyi bata numit khara thintha ba or what ba adu gi di thoidongna koina madreda kharaga thengdok thengjin tawbide adum yai haijeriba exactly numit da kap ta di ya di habidi leite ko adu bu yari ke akoina thoidongna khoi tha hendonaga thengjan gi balai daina adum bali to hamjani de ko aduna yari ke mai mana pire schedule se ista kapobuna khwai de gi phai aduga hairiba vaccine singa se akhoi gi health care workers ki damakta shu masi akhoi free da viral hepatitis control program gi akhoi gi makha se sidai se moina health care worker khudi masu kap to haijei ba moi ji amna risk group ta yaw ba banina aduba hojiki oina de khoi manipur gi da khar makhai di kape adubu loina makti kapri adubu ngasi ina haijaning baje akhoi yamna risk wangba akhoi singa se cd akhoi na adum hojik market su yam khongi haiba matam ma da tangam su aduga mapung khudi mangna su ko khoi free lakpang ngai bagi mahuta akoi isa isa na leijaraga kap thokpoda su thoidona hena kana gani hena thamjani side effects si lairoi da bride mahi ama hapsa lakpadina no akoi side effect lairaga di madu leiyana mi ama ta kapna ramoi haiba madu covid ki matam su yam ki ko mahi tuni ne kapsali je no adu khoi myths haiba tare ko thajana bi lana
ado masi yam effective boy masi ba mong da vaccine ka pa dagi akoi mi narakre haiba si ta de ko akoi gi aduna masi mayam da sengdok chaning ba se sigumba aranba singa singa se akoi gi tabi ganu khangning ba lera gadi akoi gi lenga ki makada leiriba department sing rims jenims leiri aduga akoi gi su state ki makada leiriba directorate natraga akoi gi PAC CAC aduga district hospital sing se ne doctor sing se phadana tanabiba aduna hi ena phagani haina ai thamjani adai doctor handak chahi je magi dose logre adu khara leiraga amuka atopa same 3 dose to 1 digi dose om logi haradi dum kapa yabra natraga over caption boy na tagadoribra adu akhoi ki masi like कोई हाइजे क्रिब 016 से माना पूरा कोई सही अमु मरिगा कोई कापुद्रगा तौरगा दी कोई अदुम अमु हनबीबा याय हाइबा अदु मसे से एंटीबॉडी टाइटर न मले मदु यंगथोपसु यायबा को आई अदु कोई अहुमला कापथोपसे मसे सुद्रगा दी कोई मसे कंप्लीट ओइदेना कोई लौजेबा को अदुन अहुमला कापसे यामना कोई दरकार ओय अदु ngasai booster na ma haibigibado adu akhoi viral hepatitis control program gi makhada phangiba aduga akhoi India gi lenga ke makhada phangiba ngasai gi vaccine free da pizari base sigidi akhoi adagi haibirapasi booster asi darka oide haina asmaina thambi adubu yamna risk wangba samnaga surgeon sing daidana bom khan gi amadi igi product handle yam toina tawriba singumba missing sharp needles kumbagi koi handle tawriba missing asidi mogi titer se antibody titer se yang thopira haraga madu akoina pami ba desire oiba level du da leram da bataragadi koi adu amu kap thopa yai haina asmai thamsani. Thank you, Doctor. Dr. Karamrom, you'd like to get Dr. Oziki, mazi sexually blood borne oibanina, karigumba husband or wife infected oiba taragadi, mogi yumban lambida masina tintaba pigadra, aduga angang kumbalening bamatamda, labia ridoribra, spice katami. Koina partner ma positive way ne khaladi khangagadi. Koina ihanan bu tawisi atopo partner du magi status khangtuk na ba test tawni b c gas. C B or magana B dana positive oidragadi vaccine kap thoni kap ta oidragadi adu oidragadi protection adum phangani ko C or magana my partner am nari badu tha hum gi hidak charaga adum phagadoni adu gi matungda my family adum plan da wi ai in case khangdana pregnancy manungda case to thopada mandatory oi buji pregnancy da be the cigar taste of the do the current power do be action plan can suppose mama see positive or hepatitis B say adorgadi koina mama see han bada virus cam like to yingani aduga masai na tha taruk surpa sidamu my virus ki levels yingani aduga my virus ki levels see 20,000 copies ki mathak te layagadi koina mama si hidak pizai pregnancy manungda 6 months matunda di safe way hidak delivery bhau pigani adugi matunda breastfeeding manungda di pina de breastfeeding loire higher kanda mama de hidak continue tawgani adu c gi di aina sai su haije gi ni magi vertical transmission c 5 to 10% naktani provided mama zo HIV su nawa c su nawa ragadi transmission gi level to high natragadi yam low oi aduna angang si po ba matungda khoina 18 months ti test taw de kayalda antibody khara pass tawwa mama dagi machada aduna ma se infection leiri haibadi nataba aduna 18 months pa ko yengani aduga 18 months sida angang si positive oi magadi khoina observe tawga thangmani kayna buzik powder leiriba hepatitis C gi hidak si chahi trim pan gi makhada approve tawdriwa. Okay, adu de angang do infect oi target hidak lai adu normally aina ngasai natural history da high gibado haidi infect or ba mi khudima narkada banate aduga nar ba mi khudima cirrhosis or kadabnate adu angang da khoina thengne bada hosi phauda hepatitis B na C na yamna kaino tawna so liver soga purpadi thenedri. Ado Doctor Hozik, one of the partners infected oiba taragadi hidak charabasu angang oiba matamda magi
egg hagadra magi sperm hagadra adu duda mahik se dum yaur ga dum chatpa yab lai okay Doctor dagi makhata na khangzring basi Doctor Ndinga sai pan bikre akhoi gi kano unprotected sex kumba tok daba needles kumba share tok daba atopa kari strategies ti lebage preventive strategies hai batare awareness hai batare ko mipum khudi makside sida ngasai gi lan hai bedi mine pangai da haraga adumaina hekta chumbra na pangdu lobase akoi gi medicine se thadopi ba aduga akoi rom dagi di ngasai haijere akoi gi smaina radio gi tv gi through da adagi kai gumba khangbi ning ba targa su koi medical directorate ta aduga lairiba akoi gi district khudi makta laiba district hospital sing sub district hospital sina singba sing asida hojiti akoi treatment center su loi nei jare hariba aduna masingi akupa maron sing ase khangdok na bagi da makta hariba pham sing sida chatlaga ko masi kamaina haidi matau karamna sandopage adi matau karamna ngak thukadagi haibegi akupa morong khangbe bayani aduga charana su hoi sai Dr. Romino su mamang da thambi kare sagi magi route of transmission se e amadi e gi product ko labor singina samna haraga sharing of needle syringes infected syringes amadi needle do share to bidaba haibi kare aduga safe sex practice to ba na haibi kare aduga madi product and blood kapakanda already registered amadi recognized or blood bank adu madadi ESA kapiba adu already suncho shoida nang sai high steps in a local gadi this khangda ba mioi singa mari koi khangda thambida ba adu nang sai use of condoms is very important way hajeba sida aina asi platform as long as mayam da so ina khanjani adagi doctor se doctor dagi se clarification ama pamja bana ngasai doctor ni super bi da man to man sexual contact so see targadi is it sexual acts like natural na tabida anal to anal sexual seizira ba main oina kano sigi transmissions kayinu harga khoi natural sex se sidadi akhoi magi tear and wear gi adumbagi habi tatpa khobi chances su hanthai haijariba aduga ngasai haijariba aduga ngasai hairiba akhoi men to men hairisi nupa amaga akhoi haktinna bana habise to botar gi anal route se oirakadoine ba sidi tear and wear gi chances am wangi dana aduni in case magi partner amana akhoi already infector ogale magadi madugi sandopagi chance to wangi hairiba aduna habadi even like nupi and nupa if they have the annual intercourse yes, then anybody it's same akoi mioi khudima naturally kan usidadi kara makai di hanthai habe wane ba aduga nupa dagi nupi da sandopase sina heli aduga nupi dagi nupa da sandopo nupa na nupi da sandopana ne asai nupi gi lairiba anatomical position si yengurga su ko koina smaina recipient haitare ne ko okay nupis ne hena wrist to leba aduna adubu masi hekta khoina aduna masi ngak thona be damakta yamni important we ba masulai madudi nupasu nupisu khogi sexually transmitted atopa disease ko akhoi lady ba syphilis lady dana gonorrhea candidiasis kind of khogi leiba sang thongi finungi oiba laina myam se sisu akhoi nahandragadi masida ngakthokpada su amna kanagane ba maramdi adum banaba mida khogi tatpa khotpagi chance wangi dana aduna direct contact to laiba heli dana ado koi skin da su akoina harga hoji easy su matak ta sumaina kitang tai gi bolai chu chu changoi hairiba atat palai am dargadi atat palai dana e expose to ba koi manungi vessel sing expose to ba e ga thamnargadi maduri sangi ba yai haijariba aduna akoina cheksali sing sagi sam kakpa mafam da ka chatlaga koina ngai blade ka to sindok siga haije mi amada ka urani aduga khoida kakpa kanda koi kakpa thinjan badina tena adu su khoto ka duine ba ada koi ngai skin gi layer ma chakrani adu manungi da i thupa do adu dane ma sanghau du se aduna akoina sam kakpana chingba sing tattoo to ba khangde ama khangde tattoo to birba mioi sing su ngasai gi amna section bi ba moina seasonary ba poche sing ase akoi gi mingon da sandokidana ba ko sterilization gi kemo sei mun khangbi ba ta ba aduga ink moina seasonary ba do ama da seasonary ba gajai machin du dang nate ba koina sing do ga du ink tu su koina hanjan jan lupa di maduna mu ko mahi yor be adu mu mingon da to ba yai dana adu ma sing ase khangbi ba adu sari ba khara ase section da to bi ragadi masi phagani aduga one important thing is akoi sexually harigadi most important
preventive measures is use of condom. Ko akhoi use condom se use torga di su shoidana high-level lainasing any STI akhoi HIV sisu sexually transmitted disease amani hepatitis B sisu transmitted toba adumba sexually toba disease amani aduga to lairiba syphilis kaina lairiba gonorrhea ka laising se sisu masing se sidagi ngak thoke haragadi akhoi high-level condom se fazana use tobiba aduta da akhoi ngak thokpa ngangbani haina thamjani. Thank you, Doctor. Duga, Doctor Karamda Mulapsake, Doctor Hozik, once infected oire hepatagadi, magi treatment ze, magi stage to gimatung in a tobra, natraga, common treatment PB-bra, comment of Big a cigar treatment lines, a karakin, be the virus layer, so me could treat out there. I have my criteria, I the livers in a kasu normal or adagi masagi chahisina unthagi makhada leraba adu orgadi koina wait and watch to be loid kaigino habida hepatitis B gi treatment se di lifetime and ta ba already punsi chu bachaga dorina and why to adu liver so khraba adu liver bu so di regardless of viral load I the virus machine you yam masu yam drugasu liver bu so gadi koina do treatment hawi and treatment infinitely adum ma cha thagadawa adu charingai my liver da soxal lakpa the liver cancer ta ro tu thing ga doi adu c gi ni b da khoi da lei si ida makhan ahum lei ani lei me noina ko khoi national program da phangi si adu amana khitan sonba amana khar kanba adu ani du karma da pi ga da no haimdi ni dugi chahi magi kidney the condition do me yenga kuna khara on to consin taw otherwise animal get effective way adege som nakanda sida lagana sida liver sinal normal organa hidak to tongali adu liver sopa cirrhosis organa hidak to tongali ki program ji makha da ani ji gi hidak ti loimak ti lei adu masi hidak se charga dum puji chupadi dum cha doi ne ba ji infected oi ba sing b gi di cha doi ne c gi di tha ahum natraga taru adui matung dum phazadum pura recover ta wangam de 95%. Okay and wise doctor loislak pada lega ki site gi healthcare system gi site gi I mean kano bari leina ba department gi site gi kanan di hona biri adu masi hona bada kari challenges lebegi miyam da kari message pigin bage akoina sigi hai masi gi message sama miyam da prison embassy haiba khoi viral hepatitis especially B and C se hekta khoi isana nai na taga na te je khangba ngam jade ha se yambani na aduna akoina chingbu chingna ba na taga akoida nuai ta ba or khangdok ning ba mase test or kan da khangadu ne ba aduna akoi gi pandam di early diagnosis and intervention haibani ba nasai gi haiba complications e thoktan ba aduna mipung khuding magna chingna ba leitana adagi khoi test tokpiu isagi status khangdokpiu aduga iba naramba taraga su chingna piganu hajikti hairiba laina sing ase hida lakthaksu lemna phangboda natana phahanba ngamle aduga hepatitis B gidi punchi chupasani hairiga su madu singna ningai leite maramdi chargeraga su hairiba hidaksigi side effect na simple sing asishu yamna nemba aduga pudimuk free da phangbo oibanina lakpiduna khoi leijariba facilities sing asisda test tokpiu khangdokpiu aduga mipung khudimaktasu en si khangdokna bagida makta ni khudimakta sandokpina na ba ai ngasigi asigumba platform asi sigi tanja asi kabasari. Thank you, Doctor. Dr. Karam gisu akoi audience ki damakta message sama thambiramo. Aina mayam da hygiene si hepatitis B is the preventable oibanina koina isagi status ana khangtokpiro test ama tawraga yam irai live test di pesa yam changda ba mafam hunding da su thongba positive or magana koina treatment free the pangabanina treatment tawno hono bio adu negative or magana vaccine kapthokpio B gina C gina isada chingna ba leiraba leiragadi yam thuna test tawthoga hidak charaga liver close. Thank you, Doctor. Nasi expert doctor
अनि Dr. Karam Romeo Singh, gastroenterologist, professor of medicine, RIMS Hospital, amadi Dr. Rajkumari Rosie, senior public health specialist, Directorate of Health Services and State Nodal Officer, National Viral Hepatitis Control Program. Dr. Andina adongi chilo matam kai thopiduna akogi ngasigi special episode haibtar special program miyam da hepatitis ki matang da awareness pina bai da mukta smaina matam kai thopiba miyam da wakhalok sing happy bai da mukta thagachari. Thank you so much. Thank you. Nasigidi Impact TV na akanna sandokchaba Hepatitis Day 2024 ga mari leinana sandokchaba program asina akoigi lamdam asil leriba miyam da wakhal loksing hapiram gani haibagi thajabadu thamjari loinina doctor na pambibakum preventive measures in lokat pasitangai fade aduga diagnose screening, early diagnose and treatment seasna khwaidagi maruni han thambiri aduna lenga ki oiba free treatment screening centers in da chatpiduna test of thokpiu aduga karigumba infections layam bataraga lenga ki miyeng makhada medicine free oina pibiri aduga treatment free on pibiri haina doctor akogi expert guest na thambirakli masi haizaraga ngasigi akogi special program masi matang ashwari loisinjarage. Thank you.